ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯊꯤꯕꯤ ꯏꯃꯧꯗꯣ ꯌꯨꯝꯂꯩꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯅ ꯄꯇꯤ ꯑꯃꯗꯤ ꯕꯤꯂꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯂꯩꯀꯥꯏ ꯑꯃꯠꯇꯗꯁꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯕꯤꯂꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯇꯤꯒꯤꯅ ꯈꯔ ꯋꯥꯕ ꯏꯃꯨꯡ ꯑꯃꯗ ꯊꯨꯡꯂꯦ꯫ ꯑꯗꯨꯕꯨ ꯄꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯀꯨꯃꯥꯔꯗꯨ ꯍꯣꯠꯅꯕꯗꯤ ꯀꯟꯖꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯄꯇꯤ ꯀꯥ ꯍꯦꯟꯅ ꯋꯥꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯀꯔꯥꯝ ꯆꯥꯎꯕꯤ ꯕꯤꯂꯥꯗꯤ ꯅꯥꯄꯜ ꯀꯥꯈꯤꯗꯨꯅ ꯄꯇꯤꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯌꯦꯡꯊꯤꯅꯔꯛꯄꯗꯨꯅ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯦꯞꯄꯝꯗꯦ꯫ ꯑꯅꯤꯗꯣ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯈꯛꯇꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯂꯥ ꯄꯣꯠꯐꯝ ꯐꯝꯕꯤ ꯈꯝꯕꯤꯒꯤꯗ ꯂꯥꯛꯇꯨꯅ, "ꯏꯅꯦ, ꯉꯔꯥꯡ ꯑꯩꯅ ꯉꯥ ꯑꯌꯥꯏꯕ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨ ꯂꯧꯔꯒꯦ." "ꯍꯩꯃꯥ, ꯑꯗꯨꯗꯤ ꯄꯇꯤ ꯂꯥꯛꯇꯨꯅ ꯂꯧꯈ꯭ꯔꯦꯅꯦ꯫ ꯀꯨꯏꯗ꯭ꯔꯤꯅꯤ ꯃꯥꯅ ꯂꯥꯛꯑꯝꯕꯗꯣ." "ꯍꯦꯔꯥ, ꯀꯩꯅꯣꯗ ꯏꯅꯦ, ꯑꯩꯅ ꯉꯔꯥꯡ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯣ ꯍꯦꯛꯇ ꯄꯤꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯒ?" "ꯅꯪꯅ ꯂꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤꯅꯤꯅꯦ ꯑꯩꯉꯣꯟꯗ, ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯦꯗꯅ." ꯕꯤꯂꯥꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯅ, "ꯑꯁ, ꯀꯌꯥꯗ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯈꯪꯅꯤꯗꯅ ꯃꯥ, ꯅꯨꯡꯉꯥꯏꯅꯦꯕ, ꯑꯩ ꯆꯠꯂꯦ ꯏꯅꯦ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯈꯥꯝꯕꯤꯁꯨ ꯃꯆꯜꯗ ꯁꯣꯜꯍꯧꯏ꯫ "ꯏꯃꯥ ꯏꯄꯦꯝꯃ, ꯈꯨꯂꯥꯡꯒ ꯐꯥꯎ ꯀꯧꯗ꯭ꯔꯤ, ꯑꯩꯗꯤ ꯉꯟꯇꯥꯅ ꯍꯤꯡꯆꯥꯕꯤ ꯍꯥꯟꯅ ꯆꯪꯈ꯭ꯔꯕ, ꯄꯣꯠꯀ ꯁꯤꯠꯈꯤꯗ꯭ꯔꯣ ꯑꯩꯕꯨ ꯇꯧꯔꯤꯁꯤꯕꯣ?" ꯁꯣꯝꯗ ꯕꯤꯂꯥꯗꯣ ꯊꯨꯅ ꯄꯇꯤ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯂꯥꯛꯊꯕ ꯍꯧꯔꯛꯂꯦ꯫ "ꯍꯩ ꯄꯇꯤ, ꯀꯥꯏꯗ ꯂꯩ ꯅꯪ? ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ." "ꯍꯦ, ꯑꯩꯉꯣꯟꯗꯒꯁꯨ ꯍꯧꯕꯒ ꯁꯥꯗꯅ, ꯈꯪꯉꯣꯏꯗ꯭ꯔꯥ ꯑꯗꯣ ꯅꯪ?" ꯄꯇꯤꯁꯨ ꯊꯣꯔꯛꯑꯒ, "ꯍꯣ, ꯀꯔꯤꯅꯣ? ꯑꯌꯨꯛꯁꯤꯗ ꯀꯥꯏꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯕꯁꯤꯕꯣ?" ꯕꯤꯂꯥ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ, "ꯍꯩ ꯍꯨꯔꯥꯟꯕꯤ, ꯀꯗꯥꯏ? ꯑꯩꯒꯤ ꯉꯥꯗꯨ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ." "ꯑꯦ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯉꯥꯒ ꯍꯨꯔꯥꯟꯈꯤꯕ ꯂꯩꯖꯗꯦ, ꯏꯁꯥꯒꯤ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯩꯖꯕꯅꯦ." "ꯍꯣ, ꯑꯗꯨ ꯑꯩꯒꯤ ꯁꯔꯨꯛꯅꯤ, ꯅꯪꯅ ꯁꯦꯜ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯔꯥ, ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯑꯗꯨꯗꯤ, ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ." "ꯀꯔꯤꯅꯣꯗ, ꯃꯤꯒꯤ ꯉꯥꯗꯨꯕꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯅꯦ?" "ꯍꯩ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨꯀꯣ, ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯅꯪ, ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯁꯤꯗꯤ." "ꯍꯣ, ꯂꯥꯏꯔ ꯆꯨꯗꯠꯅꯔꯁꯨꯅꯦ, ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯃꯔꯜ ꯅꯣꯡꯃꯇ ꯂꯦꯝꯅ ꯂꯧꯖꯗꯦ, ꯅꯣꯏꯒꯨꯝꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ." ꯕꯤꯂꯥꯗꯨ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯇꯤ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯛꯏ꯫ "ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯩꯁꯨ, ꯅꯪꯅ ꯁꯨꯛ ꯉꯝꯕꯗꯤ ꯌꯥꯔꯨꯏ꯫ ꯑꯩꯅꯗꯤ ꯑꯗꯨꯛ ꯂꯨꯅ ꯅꯪꯕꯨ ꯈꯜꯂꯒ, ꯅꯪꯅꯗꯤ ꯂꯟ ꯊꯨꯝ ꯈꯔꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯤꯔꯥꯏꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯀꯥꯔꯤꯕ ꯅꯥꯄꯜꯗꯨ ꯇꯦꯛꯇꯨꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯇꯨꯔꯕꯗꯣ ꯑꯩ ꯉꯥꯏꯈꯤꯅꯤ." ꯑꯗꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥ ꯑꯣꯏꯔꯤꯕ ꯁꯥꯌꯣꯟꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ, "ꯏꯃꯥ, ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯝꯃꯤꯗꯨꯕꯨ? ꯅꯥꯗꯝꯆꯥ ꯕꯤꯂꯥꯅꯤꯗꯅ, ꯃꯥ ꯅꯠꯇꯅ ꯀꯅꯥ ꯑꯣꯏꯗꯧꯔꯤꯒꯦꯅꯦ? ꯑꯃꯨꯛ ꯀꯩꯗꯧꯅꯔꯤꯅꯣ?" "ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ, ꯐꯔꯦꯁꯦ ꯇꯣꯛꯑꯁꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" ꯀꯩꯅꯣ, ꯊꯕꯛ ꯑꯃꯁꯨꯡ ꯊꯕꯛꯅꯤꯗ ꯏꯃꯥ." ꯄꯇꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯇꯧꯅ, "ꯏꯃꯥꯁꯨ ꯈꯪꯉꯤꯗ, ꯑꯗꯨꯕꯨꯅꯦ, ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤ." "ꯑꯍꯣꯏ ꯏꯃꯥ." ꯁꯣꯝꯗꯅ ꯕꯤꯂꯥꯁꯨ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯊꯋꯥꯟꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ ꯄꯂꯦꯝ, ꯁꯨꯛꯇꯣꯛꯇꯅ ꯂꯥꯛꯏꯗꯨꯕꯣ? ꯀꯅꯥꯅ ꯁꯤꯟꯗꯣꯏꯒ ꯍꯥꯠꯄꯤꯈ꯭ꯔꯒꯦ?" ꯕꯤꯂꯥ ꯈꯔꯒ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄꯒ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯃꯆꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯍꯩ, ꯅꯪꯃꯁꯨꯅꯦ ꯄꯉꯥꯡꯗ ꯉꯥꯡꯂꯛꯀꯅꯨ, ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ, ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ." "ꯏꯃꯥꯏ, ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯁꯤꯗꯤ, ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ." "ꯍꯩ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯣ ꯅꯪꯅ? ꯌꯨꯝꯁꯤꯗ ꯅꯪꯅ ꯑꯣꯏꯔꯤꯁꯦ ꯄꯨꯔꯥ ꯃꯤꯔꯦꯝꯅꯤꯅꯦ꯫ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯕꯗꯗꯤ ꯃꯁꯤꯗꯩꯁꯤꯗ ꯍꯩꯌꯦꯒ ꯍꯩꯇꯦꯒ, ꯅꯄꯥ ꯁꯛꯇꯥꯗꯨꯒ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯅꯪꯃꯁꯨ." "ꯍꯣ, ꯅꯃꯧ ꯅꯨꯄꯤꯅ ꯎꯅꯁꯦꯅ ꯉꯁꯤꯁꯦ ꯇꯥꯡ ꯊꯥꯔꯛꯄ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯧꯔꯨꯈꯤꯒꯦ ꯇꯧꯅꯤꯗ, ꯑꯗꯣ ꯁꯦꯜ ꯈꯤꯇ ꯄꯤꯔꯛꯑꯣ ꯏꯃꯥ." ꯕꯤꯂꯥ ꯃꯃꯤꯠꯇꯨ ꯐꯩꯅ ꯃꯆꯥꯗ ꯌꯦꯡꯂꯛꯑꯒ, "ꯀꯔꯤꯒꯤ ꯁꯦꯜ?
Kanagi selno? Leite. Natu da pina bo iramnine. Sagorgi machani na isadi napidagi sel thadari banine. Leite selga. Haina bilado imung da jangkre. Oh, phai. Ai samatam lakhini dana yenge banoi. Macha ingonda phao selfie thobu pamuba. Nungai ne banoi khangni dana. Somda sayon baso magi sana jabiningo thoibigi manakta laktuna famduna wari sanari. Sak thizarabasu kusu mujarabasu thoibi mabukjal yamna jamjaba nupi amani. Ing tapada phabada lekai aduda maming chetlibani. Aduna bo sak phana thirabasu sayon bamana aduk nungshiribani. Kari sangsar ke nangbo. Chamthong chare tatondi. Haidi saka jarakeda. Kaigino Janindra Wakalsa Yam Nungai from Kangdi Tobi Kaidorake Angonda so hayo Jara Henba today Patiko Ado Nasamu Solakaniba Imasa Karamna Amuktang Nungai Hensiki Kanbadani Hosiki Pab Sulay Trabanina Ekoiso Waba Habadore Haina Celtic Dan Basnadi Konadedo Adugi Kalivani Nangi so ina ngasi fawba khudol amata tambiba hek ngamdre Thaibi se sayongi awaba khangladuna adumaina haigano khudol haibaduna nuksibagi makul karise hengal hangedaba nati aidi tatona ibo thamoi sekna nuksibada adu khaktani ado aigi so maru ama handak phawrani adu tawraga kari no tawba yaba haido yenglasi wakal hena su khanjanganuda Aisu lagi sidi. Sayon ba thoibigi wahai singduda nungsini yengjaduna thoibigi natonduda siklaga. Nangsina asuk nungsi si kaigino haibanida. As kaino naye. Amarom tana thawan so lembiga famdana wari sanari. Lembi di masak mataw yamna fajabi na pini. Adabu isaw yamna langan ba thabak suning daba na pi haibadudi oirami. Ado ay fani am talaike sel khara piramo. Tawan makok tu hotlega. Yaurokdre. Imana piyu yarakdre. Khanga bane aina. Noina mata. Aina la akandane lakna ke khangidana. Kibu kisilake tawreko nangsa. Aiga sa hayanga mu phugi ga haraktana. Ho nupa so nupina ne phuai de haba laitabani. Aduna aide haibaga indrabadine hekta phudoriba khangaba phudoribani hekta. Ming kadi lembi kaina. Kanana thandrino athaw na sanadan hek tholame haywani lamgi sak sorry lembi thawangi masamdu de hekta phoiraga kari bhajigida ha kari no ba nang haima sangam to yaudre phagi dawbane haba nangbo amta thadose lembi su fatlamu thadoklaga yam horkanu go khangaba da aingonda horadi nang thawan sama samdu da paidun amuk tumina laikre Asumna matam khara su haukre bila samagi manga hagat pado leptri pati so amuktang di haiduna bila bu singduna lairibani Sayon baga thawan gaso namit amatada chap hekmana na napi chela ami bila di mamaw napi masak phajabi ama phangla badudadi hena masado pong behenkre pati mathamoyuda khajikti penjade leikai gi miwangang papam jabi mau singdudi imung anigi matawdo ubada makhoi gi wari do hena mapung phakre Mau amana bilada Ise namau nupi sidi ontok na phajakreda Imai ise patigi mamau nupi dudi kaino masak tubo Saiwan baduga ontok na khina krimi Lore khuthi amani ko ise gi ni yam heli Bila mga kadu haigatuna karimna nanoklaga Adune larisu dat nabi mana aingondagi kari henba bunghamdoino Haujikti khanglamani ma Bila agi igol se Ai bu amuk da salu sira khangdini tawrise Mayam do wawa amuk nokli Somda na mau amana Ise patia Ise bilagi mamong nupi dudi masakayam phajay hainagum tawine Nate saywan basibu ngawrabra haywani Aduk thikraba nupi ama purakli dubo Pati tumina le kari sukhumde Adubu masana khoida jaduna puraklabanina Masu mama oina haraw na mamaw bulok silagi khali Asumna matam khara hawkhiduna thawanga sayonga sa luhongle Ayu angan bani pungdi phananga na hawatjarak bani pati
ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯏꯄꯥ ꯀꯣꯔꯧꯃꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯄꯗꯗꯤ ꯊꯣꯏꯕꯤꯅ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯇꯨꯜꯁꯤꯕꯣꯡ ꯃꯅꯥꯛꯇꯨꯗ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯌꯥꯏꯐ ꯊꯧꯅꯤꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯄꯇꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯇꯦ꯫ ꯊꯣꯏꯕꯤꯁꯨ ꯊꯧꯅꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯄꯇꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯀꯣꯛꯇꯨ ꯐꯤꯖꯤꯗꯨꯅ ꯈꯨꯝꯂꯒ, "ꯏꯃꯥ, ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ, ꯑꯩ ꯆꯥ ꯍꯩꯖꯔꯝꯂꯒꯦ." ꯄꯇꯤ ꯃꯃꯧꯗꯗꯤ ꯌꯦꯡꯂꯛꯇ, "ꯑꯩꯒꯤ ꯏꯁꯤꯡ ꯍꯥꯟꯅ ꯂꯨꯝꯃꯛꯈꯣ, ꯆꯥꯗꯨ ꯀꯣꯜꯂꯨ." "ꯑꯍꯣꯏ ꯏꯃꯥ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯄꯇꯤ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯋꯥꯈꯜ ꯑꯃꯁꯨ ꯈꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯂꯥꯗꯣ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯌꯥꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕ ꯑꯗꯨ ꯏꯁꯤꯡꯅ ꯄꯨꯡꯇꯥꯎ ꯇꯥꯎꯗꯨꯅ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯔꯛꯏ, "ꯍꯩꯃꯧ, ꯇꯥꯕ꯭ꯔꯥ? ꯕꯦꯝꯃ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ?" ꯂꯦꯝꯕꯤꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯁꯝꯗꯨ ꯃꯆꯨꯝ ꯑꯣꯔꯣ ꯑꯣꯔꯣ ꯍꯦꯛ ꯇꯥꯕ ꯃꯈꯩ ꯊꯧꯔꯛꯂꯒ, "ꯀꯩꯅꯣ ꯏꯃꯥ, ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯅꯪꯒꯤꯁꯦ ꯂꯝ ꯇꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯍꯩꯗꯣꯛꯄꯤ ꯁꯥꯟꯅꯔꯤꯕ꯭ꯔꯣ? ꯌꯦꯡꯉꯣ ꯑꯝꯇ ꯇꯧꯔꯤꯁꯦ." "ꯂꯝ ꯇꯩꯔꯤꯅꯤ ꯀꯩꯅꯣ, ꯂꯥꯏꯗꯨꯛ ꯊꯥꯅꯕ, ꯀꯩꯅꯣ ꯈꯪꯗꯦꯅꯦ." "ꯅꯁꯝꯒꯗꯣ ꯀꯪꯅ ꯇꯩꯊꯣꯛꯂꯒꯅꯦ ꯏꯔꯦꯟꯅ ꯄꯨꯟꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯃꯆꯨꯝ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯤꯗꯣ ꯇꯧꯍꯩꯗꯦꯀꯣ." "ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯇꯧꯗꯧꯗꯣ ꯇꯧꯖꯔꯣ." ꯕꯤꯂꯥꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯕꯥꯜꯇꯤꯟꯒꯗꯣ ꯃꯈꯥꯗ ꯄꯣꯞ ꯊꯥꯗꯔꯒ, "ꯀꯩ ꯊꯧꯁꯦꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ. ꯃꯧ ꯑꯅꯧꯕꯤꯅꯦꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯇꯧꯕꯤꯔꯕꯩ ꯋꯥꯅꯤ. ꯍꯌꯦꯡꯗꯒꯤꯗꯤ ꯈꯪꯅꯤꯗꯅ, ꯑꯩꯒꯤ ꯂꯤꯂꯥꯗꯣ ꯍꯧꯒꯦꯕ. ꯍꯅꯨꯕꯤ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ. ꯀꯔꯤ ꯊꯣꯛꯑꯦꯅ." ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤ ꯏꯁꯤꯡ ꯌꯥꯎꯕ ꯆꯥꯏꯁꯦꯟꯗꯨ ꯄꯨꯔꯛꯇꯨꯅ ꯁꯥꯌꯣꯟꯕꯗ ꯄꯤꯔꯛꯏ꯫ "ꯇꯥꯇꯣꯟ, ꯁꯦ ꯏꯁꯤꯡ ꯍꯥꯏꯗꯣ." ꯁꯥꯌꯣꯟꯕꯁꯨ ꯇꯧꯔꯝꯕꯗꯨ ꯂꯦꯞꯂꯒ, "ꯀꯗꯥꯏ?" ꯑꯗꯨ ꯍꯥꯏꯔꯒ ꯀꯨꯠ ꯀꯨꯠ ꯈꯔ ꯊꯛꯂꯒ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯁꯥꯌꯣꯟꯕ ꯂꯩꯕꯥꯛ ꯆꯨꯔꯤꯗꯨꯗ ꯉꯦꯛ ꯑꯃꯨꯛ ꯐꯝꯊꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯐꯝꯊꯔꯛꯏ꯫ "ꯍꯣꯔꯦꯟꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ?" "ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯊꯣꯡꯉꯨꯗ." "ꯇꯥꯇꯣꯟꯒꯤꯁꯨ ꯋꯥ ꯑꯃꯗꯤ ꯇꯥꯅꯤꯡꯕ." "ꯏꯌꯥ ꯌꯥꯏꯗ ꯊꯣꯏꯕꯤ, ꯅꯪꯅ ꯄꯤꯖꯕꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯒꯦ." "ꯑꯗꯣ ꯌꯨꯝꯒꯤ ꯏꯃꯥꯅ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯛꯄꯅꯦ." "ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ?" "ꯆꯤꯡꯒꯤ ꯐꯥꯔꯝꯗꯣ ꯇꯥꯇꯣꯟ ꯏꯕꯥꯅꯤ ꯁꯦꯟꯅꯔꯣꯅ ꯄꯥꯕꯅ ꯍꯥꯏꯌꯦ꯫ ꯂꯩꯍꯥꯎꯁꯨ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯏ ꯖꯒꯥꯗꯣ. ꯑꯗꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯅꯦ. ꯑꯗꯨꯗꯅꯦ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡꯁꯤꯡ ꯊꯥꯔꯒ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯀꯥꯟꯅꯅꯤꯌꯦ. ꯏꯃꯥꯗꯁꯨ ꯋꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯁꯤ." ꯊꯣꯏꯕꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯌꯦꯡꯗꯨꯅ ꯇꯥꯔꯤ ꯁꯥꯌꯣꯟꯕ꯫ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ, "ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯤ?" ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏꯗꯨꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯄꯨꯛꯅꯤꯡ ꯄꯦꯜꯍꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯁꯥꯌꯣꯟꯕꯅ ꯑꯗꯨ ꯀꯜꯂꯛꯆꯩ꯫ ꯃꯥꯒꯤ ꯑꯣꯏꯔꯦ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯁꯥꯗꯣ ꯑꯗꯨꯛ ꯂꯩꯇꯥꯖꯗ꯭ꯔꯦ꯫ ꯊꯋꯥꯟꯊꯥꯒꯤ ꯑꯉꯥꯎꯕ ꯃꯥꯂꯪꯕ ꯃꯥꯁꯨ ꯅꯨꯄꯥꯗꯨꯕꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ, ꯅꯨꯄꯤ ꯃꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯒꯦ ꯎꯍꯜꯂꯔꯣꯏꯒꯦ ꯃꯇꯥꯒꯨꯝ ꯁꯝꯂꯥꯡꯁꯤꯡꯗꯨꯅ ꯊꯦꯡꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯅꯕ ꯇꯧꯔꯛꯂꯤ꯫ ꯋꯥꯈꯜꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯁꯥꯌꯣꯟꯕꯗꯨ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯁꯝꯂꯥꯡ ꯈꯔꯗꯨ ꯌꯦꯞꯁꯤꯟꯕꯤꯔꯛꯏ꯫ "ꯑꯣꯟꯊꯣꯛꯅ ꯂꯝ ꯍꯦꯟꯈ꯭ꯔꯦ ꯑꯣꯏꯕ ꯅꯪꯒꯤ ꯁꯝꯂꯥꯡꯁꯦ." ꯊꯣꯏꯕꯤꯁꯨ ꯏꯀꯥꯏꯈꯤꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ "ꯏꯀꯥꯏꯖꯩ, ꯃꯤꯒ ꯎꯈ꯭ꯔꯗꯤ ꯀꯩꯅꯣ ꯏꯪꯈꯣꯜꯁꯦ ꯇꯧꯏꯗꯨꯕꯣ?" "ꯅꯪꯗꯤ ꯀꯅꯥꯅ ꯑꯗꯨꯛ ꯐꯖꯧ ꯍꯥꯏꯕꯒꯤꯅꯦ?" ꯋꯥꯍꯩꯗꯨꯗ ꯃꯆꯤꯜ ꯄꯩꯈꯤ ꯊꯣꯏꯕꯤ꯫ "ꯌꯥꯔꯦ, ꯊꯤꯗꯅ ꯂꯩꯔꯕ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯀꯩꯒꯤꯅꯣ?" "ꯀꯅꯥꯅ ꯊꯤ ꯍꯥꯏꯕꯒꯤꯅꯦ ꯑꯩꯒꯤ ꯊꯣꯏꯕꯤꯕꯣ?" "ꯊꯤꯌꯦ, ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯅꯤ." "ꯁꯛꯇꯝꯗꯤ ꯑꯉꯥꯎꯕ ꯅꯣꯡꯍꯧꯒꯨꯝꯕꯅꯤ, ꯉꯥꯏꯍꯥꯛꯀꯤꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯇꯁꯦꯡ ꯇꯁꯦꯡꯂꯕ ꯊꯃꯣꯏꯗꯨꯗꯤ ꯑꯀꯟꯕ ꯏꯔꯩꯂꯥꯛꯇꯨꯅꯁꯨ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕ ꯉꯝꯂꯣꯏ. ꯁꯣꯟꯅꯍꯧꯒꯅꯤ ꯇꯥꯏꯕꯪꯁꯤꯅ ꯁꯣꯏꯗꯅ. ꯃꯗꯨꯅꯤ ꯑꯩꯅ ꯀꯜꯂꯛꯆꯔꯤꯕ." ꯊꯣꯏꯕꯤꯁꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ, "ꯏꯁ, ꯀꯕꯤ ꯑꯣꯟꯗꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯔꯥꯏꯗꯒꯤꯕꯨ ꯂꯧꯔꯨꯔꯤꯕ ꯋꯥꯍꯩꯅꯣ? ꯑꯩꯗꯤ ꯁꯤꯔꯦꯗ." "ꯍꯩ, ꯅꯣꯛꯀꯅꯨꯅꯦ ꯃꯁꯤꯗꯤ." "ꯍꯥꯏ ꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯦ." ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯄꯇꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯞ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯄꯇꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ "ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯅꯪꯕꯣ?" "ꯇꯥꯇꯣꯟꯒꯤ ꯏꯁꯤꯡ ꯄꯤꯔꯨꯕꯅꯤ ꯏꯃꯥ." "ꯍꯌꯦꯡꯗꯤꯅꯦ ꯅꯪ ꯄꯥꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ. ꯑꯗꯨꯅ ꯂꯥꯏꯕꯨꯡꯗ ꯍꯩ ꯂꯩ ꯀꯠꯀꯗꯕꯅꯤ. ꯊꯕꯛ ꯌꯥꯝꯃꯤꯀꯣ."
ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯅ ꯕꯤꯂꯥꯁꯣꯔ ꯃꯄꯤ ꯍꯣꯟꯅ ꯖꯨꯔꯤꯗꯨꯗ ꯉꯦꯛꯐꯝ ꯊꯩ ꯍꯩꯍꯥ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯂꯣꯏꯅ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯃꯆꯤꯟ ꯀꯣꯡꯒꯣꯜ ꯀꯥꯈꯩ 이동ꯁꯤꯗ ꯀꯣꯏꯏꯟ ꯏꯟꯅꯗꯧꯒꯤ ꯑꯗꯨꯒ ꯍꯦꯛ ꯊꯧꯔꯒꯅ ꯃꯣꯏꯅ ꯋꯥ ꯆꯥꯎꯅꯒ ꯉꯥꯡꯂꯛꯇꯅ ꯍꯥꯏ ꯂꯦꯝꯕꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ ꯀꯥꯗꯅꯤ ꯊꯋꯥꯅ ꯏꯃꯥꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯂꯦꯝꯕꯤꯗꯨ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯀꯩꯅꯣ ꯅꯪꯗꯤ ꯄꯨꯊꯣꯛꯂꯨꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯋꯥꯏꯀꯣ ꯉꯁꯥꯏꯁꯨ ꯉꯟꯇꯥꯗꯅꯤ ꯍꯧꯒꯠꯂꯤꯕ ꯉꯥꯛꯇ ꯇꯨꯝꯒꯦ ꯆꯠꯂꯣꯆꯣ ꯅꯪ ꯄꯤꯔꯨꯆꯣ ꯊꯋꯥꯟꯁꯨ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯧꯔꯤ ꯏꯃꯥ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯥꯏꯅꯦ ꯁꯦ ꯃꯧꯗꯤ ꯀꯩꯗꯧꯍꯧꯔꯤ ꯂꯩꯍꯧꯋꯦ ꯅꯪꯁꯨꯅꯦ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯂꯩꯔꯕꯅꯤꯅꯅꯦ ꯀꯩꯅꯣ ꯊꯕꯛ ꯌꯦꯡꯁꯤꯟꯅꯕ ꯇꯧꯁꯤꯀꯣ ꯀꯇꯟ ꯇꯟꯗꯅ ꯂꯩꯕꯗꯨꯅꯗꯤ ꯌꯥꯔꯔꯣꯏ ꯊꯋꯥꯟ ꯂꯨꯈꯝꯗꯨ ꯍꯣꯠꯂꯒ ꯑꯁ ꯅꯨꯄꯤ ꯈꯛꯇ ꯊꯤꯔꯒ ꯀꯩꯅꯣ ꯑꯉꯥꯡꯁꯨ ꯌꯥꯎꯗꯅ ꯍꯩ ꯋꯥꯁꯦ ꯂꯧꯁꯤꯟꯕ ꯉꯝꯗꯦꯅꯦ ꯃꯁꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯗꯕ ꯏꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏ ꯋꯥꯅꯤ ꯌꯥꯔꯔꯣꯏ ꯊꯕꯛ ꯑꯃ ꯊꯨꯅ ꯇꯧꯁꯤ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣꯅꯦ ꯅꯪꯕꯣ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯣꯏꯕ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯕꯤꯂꯥꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯗꯨꯅ ꯂꯥꯏꯕꯨꯡ ꯇꯝꯅ ꯂꯥꯛꯂꯦ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ ꯊꯣꯏꯕꯤꯗꯤ ꯍꯩꯅꯖꯗ꯭ꯔꯦ ꯃꯁꯥꯗꯣ ꯍꯥꯏ ꯄꯇꯤꯌꯦ ꯀꯔꯥꯏꯗ ꯆꯠꯇꯧꯔꯤꯕꯅꯣꯅꯦ ꯅꯃꯧꯒ ꯉꯟꯇꯥꯅ ꯍꯦꯛ ꯊꯣꯛꯂꯛꯏꯕꯁꯤꯕꯣ ꯂꯥꯏꯕꯨꯡꯗꯅꯤ ꯏꯆꯦ ꯃꯣꯏ ꯃꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯑꯊꯦꯟꯄꯣꯠ ꯈꯔ ꯀꯠꯆꯔꯨꯒꯦ ꯇꯧꯕ ꯑꯣ ꯉꯥꯡꯅꯗꯅ ꯂꯥꯏꯕꯨꯡꯁꯨ ꯌꯧꯔꯦ ꯑꯊꯦꯟꯄꯣꯠꯇꯨ ꯀꯠꯄ ꯂꯣꯏꯔꯒ ꯍꯦꯛ ꯊꯣꯔꯛꯄꯗ ꯕꯤꯂꯥꯒ ꯂꯦꯝꯕꯤꯒꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯌꯣꯛꯅꯔꯦ ꯕꯤꯂꯥ ꯃꯃꯤꯠꯇꯣ ꯆꯦꯞꯈꯠꯇꯨꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯄꯇꯤ ꯑꯊꯦꯟꯄꯣꯠ ꯀꯠꯄ ꯂꯥꯛꯑꯝꯃꯤꯔꯣ ꯅꯃꯧꯒ ꯍꯣꯏꯅꯦ ꯍꯟꯒꯦ ꯇꯧꯔꯕꯅꯤ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯍꯣꯏꯅꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯐꯖꯗ꯭ꯔ ꯄꯇꯤ ꯌꯦꯡꯉꯣ ꯌꯦꯡꯕꯒꯤ ꯄꯦꯟꯕꯕꯨ ꯅꯥꯏꯗꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤ ꯊꯣꯏꯕꯤꯁꯨ ꯕꯤꯂꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯐꯖꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ ꯑꯗꯨ ꯍꯥꯏꯔꯒ ꯄꯔꯄꯞ ꯊꯣꯛꯈ꯭ꯔꯦ ꯕꯤꯂꯥꯗꯤ ꯃꯊꯃꯣꯏꯗꯨ ꯄꯦꯟꯅ ꯅꯣꯛꯂꯤ ꯕꯤꯂꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯂꯦꯗꯅ ꯅꯨꯡꯗꯥꯡꯅꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯀꯥꯗ ꯆꯪꯅꯔꯛꯂꯤ ꯁꯥꯌꯣꯟꯕꯁꯨ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯅꯨꯡꯁꯨꯛꯅꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯤ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯋꯥꯗꯤ ꯂꯣꯠꯅꯒꯨꯝꯁꯤ ꯏꯕꯥꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯔꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯆꯠꯀꯗꯧꯔꯤ ꯊꯣꯏꯕꯤ ꯁꯥꯌꯣꯟꯕꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯄꯗꯣ ꯑꯩ ꯎꯈꯤꯗ꯭ꯔꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯤꯅꯣꯛ ꯄꯨꯝꯕ ꯃꯥꯡꯍꯜꯂꯕ꯭ꯔꯥ ꯇꯥꯇꯣꯟ ꯑꯩ ꯂꯧꯔꯨꯕꯗꯒꯤ ꯌꯨꯝꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯦꯀꯣ ꯁꯥꯌꯣꯟꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤꯔꯒ ꯑꯗꯣ ꯏꯃꯥꯅꯗꯤ ꯅꯪꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕꯣ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯅꯪ ꯋꯥꯈꯜꯗꯣ ꯁꯣꯟꯊꯈꯤꯅꯨ ꯊꯣꯏꯕꯤ ꯑꯩ ꯂꯩꯔꯤꯌꯦ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯅ ꯊꯨꯝꯃꯠꯇꯨꯅ ꯁꯥꯌꯣꯟꯕꯗ ꯌꯦꯡꯖꯔꯛꯏ ꯑꯩ ꯍꯣꯠꯅꯒꯦ ꯑꯩ ꯌꯨꯝꯁꯤꯒꯤꯗꯃꯛ ꯏꯃꯥꯒꯤ ꯑꯃꯗꯤ ꯇꯥꯗꯣꯟꯒꯤꯗꯃꯛꯇ ꯑꯐꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅꯕ ꯑꯩ ꯍꯣꯠꯅꯒꯦ ꯑꯩ ꯍꯣꯠꯅꯒꯦꯀꯣ ꯁꯥꯌꯣꯟꯕꯁꯨ ꯊꯣꯏꯕꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ ꯄꯇꯤꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯏ ꯈꯪꯍꯧꯗ ꯆꯤꯝꯕꯥꯜꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯖꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯥꯌꯣꯟꯕꯒ ꯊꯣꯏꯕꯤꯒꯁꯨ ꯄꯇꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯇꯨꯝꯃꯕꯣ ꯄꯇꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕ ꯁꯥꯗꯨꯅ ꯀꯩꯗꯧꯔꯦ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯁꯥꯌꯣꯟꯕ ꯃꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯏ ꯊꯣꯏꯕꯤꯁꯨ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤ ꯊꯣꯏꯕꯤ ꯁꯥꯌꯣꯟꯕꯗ ꯋꯥꯗꯨ ꯍꯧꯗꯣꯛꯎ ꯍꯥꯏꯒꯨꯝꯅ ꯌꯦꯡꯂꯛꯏ ꯁꯥꯌꯣꯟꯕꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯄꯥꯕꯅ ꯃꯣꯏꯒꯤ ꯆꯤꯡꯗ ꯐ꯭ꯔꯥꯝ ꯑꯃ ꯂꯩ ꯍꯥꯏ ꯃꯗꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯃꯗꯣ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥ ꯄꯇꯤ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯀꯔꯤ ꯇꯧꯏ ꯍꯥꯏꯒꯦ ꯅꯣꯏꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯅꯦ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ
ꯏꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯇꯣꯛꯇꯣꯏꯅꯤ ꯅꯃꯧ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛꯇꯗꯤ ꯈꯛ ꯇꯧꯖꯔꯨꯏ ꯄꯇꯤ ꯃꯃꯧꯒꯤ ꯕꯦꯕꯥꯔ ꯂꯩꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯊꯣꯏꯕꯤ ꯏꯕꯥꯅꯤ ꯑꯥꯗ ꯂꯩꯗ ꯌꯥꯔꯣꯏꯗꯧꯔꯤ ꯀꯔꯤꯒꯤ ꯊꯕꯛꯇꯨꯒꯤꯅꯤ ꯀꯥꯏꯗꯦ ꯑꯗꯨꯝ ꯂꯩꯌꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯁꯥꯌꯣꯟꯕꯒ ꯊꯣꯏꯕꯤꯒꯁꯨ ꯍꯥꯏꯔꯞ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯕꯤꯂꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯆꯥꯛ ꯆꯥꯈꯤꯕꯒꯤ ꯂꯨꯈꯥꯛꯁꯤꯡꯗꯣ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯩꯃꯥ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯂꯦꯝꯕꯤ ꯍꯥꯏ ꯃꯧ ꯂꯦꯝꯕꯤꯁꯨ ꯐꯠ ꯆꯪꯂꯛꯑꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯩ ꯁꯤ ꯀꯔꯤꯅꯣ ꯆꯥꯛꯈꯨꯝ ꯃꯥꯡꯁꯤꯗ ꯂꯨꯈꯥꯛꯁꯤꯡꯁꯤ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ ꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯌꯥꯝ ꯊꯨꯅ ꯑꯁ ꯀꯩꯅꯣꯗ इमासु मतें खरदी पांगबा याई कइनो अई खक्ता थबक मयाम जे सुम तौबदुदी अईसु मिनीना वाइये कइनो खंगदेने ह इमा लोइसन बिहौरो अई वारे अदु हाइरम लगा फेट फेट हाइदुना चंख्रे तौरिसि येंगोने मसे मनेम अईंगोंदगा अदुमाइना हाइबा ngame हाइबनिदा अईदि कइदौबगी सेंगदोइबा सेंगोइना सेंगोइ असमना था खरा अमु हौख्रे बिलासु ममौगी थौदा मयामदुदा खांगबा लाकपा ngamदबा हाइदो ओइरबने अहल थंगदा पोटलो मयाम अमा थांगतलरे अमरोमदना सक्थि मुई हाइदुना नोकना बिरंबा मयामदो थोइबिगी मिकौ मिरम फजबा थक्सी खासी लेबा वहैसिंगदा तपना तपना माबु सिंथानरकली मागी मतौ तमजौने हाइदुना मसा लैसाबीसिंग अदो जै थांगबदा वहै ओइने यावनाबा हौरकलबने नौमगी नुमितनि पतिदा नुंदांग वाइरम अदुदा कैथालदा थोरकपने पोटफम फंबी खांबीदो पति उबदा हराव हराव कौशिले हैमा पतिया उदबा कुइरेदा इमौदिया नमौ लाखिबदगी याम नुंगाइख्रबा मालेदा होय इने अदुबाइना हाइदाये मपानगा थोकता कुइरेने ngasiसे कैथेलदा थोकलुगेना थोलकलिबसिनी अदो नमौ नुपीदुसु उखिद्रेने कैदौबा यावगे फ्राम अमा अखोइ खोंबगा मखोइबानिना सेनरी अदुगी युमदा लैतबा कुइरे मरक मरकतबदी मनेम अगी सेवा तौबा अदुम लाक्चैदा हैमा ओ फैने नमौदो होटनबबु यामना कनख्रेने अंगांग ओइजरबसो अदो बिलादी हौजिकसे याम वारबा मालिने मसा नुपादुसु सुनिंगदबगा ममौ नुपीगने ngahakta leite khatnariba लोइरे अमुक तोइबा मरल मथुमगदो काय कायदना चाबदा लोइगदौरियना अइंगोंदने कप कपतना ngaha namijupa ama phamlaga tamlamibani khangre tawrise sak phana fajarasune thabak ama phawbada chanadrabadi karisu hekanaramdre tawrise aisu haujikta khangle nangi namaudo luna tawbiyu koi bema pati su mathamoida apenda mino ama nokcherami aduga ine nga do keji ani to onbiro hayengdi imau lakani aduna nga thongba pijage ho pijo पति लंबीद सम लापदा मौ अमन अमुक खामदुना हाइरि इसे पति कैथल चलुरिरो होय nga लेरुरिबने ओ अदो नमौ नुपीदो फी साबा हे हाइदाइने इसा नुपीगी कोन अमा लेरुरे सानिंगेना नमौदा खरा अमता तमहनगे आइने लाइफमगा खंगद्रबनी मागी मरैदा होय तमहलु अदो सोइबीबा यादे को इचे सोइरोये आई हाइगेदा पतिसु वखल नुंगाइना मयुमदा हलकले सोमदा नबिला मसादो नुंगाइते हाइदुना मांगोलदुदा फक अमा थादुना फमली तंजादुदा मौ अमसु चंगलागा हैमा इसे करिनो हक्सांग ngамद्रब्रो बिला ममित अनिदो कांगनिंगदबगी माओंगदा होइने ngarang हिंगदी लाइहौ हेक्ता हौरिबने खरा फरबो दुदे चाइसिंगदी चाबो यारमलरोइदो नमौ होइदी कराइदे लेख्रगे उदेना मपामदा चटखी ए अन अब हुंदोगा चलीबा थवानसु यावखिब्रो यावखी मानबु कइनोने इसे वाय अमना ngangningdrabane हौजिकानसे हक्सांगसिसुने हतक मरक इनुंग नुंगाइते करिनेगे थवानदुना खलिबदुबो मादि लेहौबदि याइदना अनाबसे मथंदा हुंदो अमिसिबो अदो इसे पतिदी हौजि अमना नुंगाइरे हाइना ताइने ममौदुगी मपालदगे लमजा साजतसु लेकाय मियामना माबु सोनादुना ते लेरेने बिला तमिना ले मवदुसु मागी थोपा वा खरा nganglमलगा अमुक चख्रे
ꯕꯤꯂꯥ ꯃꯁꯥꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯆꯥꯛꯂꯛꯂꯝꯃꯤ ꯄꯦꯟꯗꯅ ꯁꯣꯟꯖꯩ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯄꯤꯛꯂꯨꯔꯕꯅꯣ ꯅꯥꯄꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯕ ꯃꯗꯨꯒꯤ ꯃꯍꯩꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯂꯨꯗ꯭ꯔꯕꯅꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯊꯣꯏꯕꯤꯁꯨ ꯉꯟꯇꯥꯅ ꯌꯨꯝꯗ ꯀꯨꯝꯂꯛꯏ ꯍꯦꯛ ꯂꯥꯛꯄꯒ ꯐꯝꯗꯨꯅ ꯂꯩꯊꯣꯛꯇꯦ ꯊꯕꯛ ꯑꯃ ꯇꯧꯁꯤꯜꯂꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯅꯥꯟꯅ ꯋꯥꯏꯔꯝ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯁꯤꯜꯂꯤ ꯐꯤ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯒꯤ ꯀꯥꯆꯤꯜ ꯑꯣꯏꯔꯞꯇꯨꯗ ꯑꯃꯨꯛ ꯁꯨꯅꯕ ꯂꯥꯛꯅꯔꯤ ꯄꯇꯤꯁꯨ ꯏꯟꯁꯥꯡꯗꯨ ꯁꯦꯝꯅ ꯃꯃꯧꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥ ꯉꯥꯡꯅꯤꯡꯂꯕꯁꯨ ꯍꯦꯛ ꯍꯥꯏꯗꯣꯛꯇꯦ ꯃꯥ ꯁꯥꯌꯣꯟꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯍꯩꯃꯥ ꯐꯤ ꯁꯨꯗꯅ ꯑꯃꯨꯛ ꯂꯩꯔꯕꯣ ꯅꯪꯕꯣ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯣꯡꯂꯕꯗꯤ ꯐꯗꯧꯅꯤꯅꯦ ꯑꯩ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯑꯥꯒꯤ ꯊꯕꯛꯁꯤꯡꯗꯨꯗ ꯂꯣꯏꯗꯧꯔꯦ ꯑꯗꯨꯒ ꯐꯠ ꯊꯣꯡꯂꯛꯑꯒꯦ ꯇꯥꯇꯣꯟꯁꯨ ꯆꯥꯏꯊꯕꯤꯌꯨꯔꯣ ꯈꯣꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯊꯒꯦ ꯇꯧꯕꯗ ꯉꯥꯏꯔꯤ ꯊꯣꯏꯕꯤꯗ ꯃꯁꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯀꯣꯛꯇꯨ ꯈꯪꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯃꯁꯥ ꯄꯨꯂꯞꯇꯨ ꯍꯥꯏꯊꯔꯛꯏ ꯁꯥꯌꯣꯟꯕꯁꯨ ꯄꯥꯈꯠꯈ꯭ꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯄꯇꯤꯁꯨ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕꯗꯣ ꯐꯠ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯍꯩ ꯊꯣꯏꯕꯤ ꯁꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯌꯦꯡꯒꯦꯁꯦ ꯆꯠꯂꯣ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ ꯁꯥꯌꯣꯟꯕꯁꯨ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯏꯁꯤꯡꯗꯣ ꯈꯔ ꯊꯥꯕꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯊꯣꯏꯕꯤ ꯁꯣꯔ ꯃꯄꯤꯗꯨ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯗꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯂꯝꯕ ꯑꯅꯤꯗꯨꯁꯨ ꯈꯔꯗꯤ ꯐꯈ꯭ꯔꯦ ꯅꯁꯥ ꯀꯩꯗꯧꯔꯛꯏꯅꯣ ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯩꯅꯦ ꯄꯇꯤ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯕꯣ ꯅꯌꯥꯡꯒꯗꯧ ꯏꯀꯪ ꯀꯪꯁꯤꯜꯂꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯕꯨꯡꯉꯣ ꯆꯠꯂꯣ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯀꯧꯔꯨꯆꯣ ꯃꯁꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯃꯥ ꯀꯧꯔꯨꯔꯅꯨ ꯌꯥꯔꯣꯏꯅꯦ ꯑꯅꯝ ꯀꯟꯁꯤꯟꯒꯅꯨ ꯁꯥꯌꯣꯟꯕꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯂꯧꯗꯨꯅ ꯑꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤꯁꯨ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡꯕꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤꯗꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯄꯇꯤ ꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯅꯁꯨ ꯂꯥꯛꯇꯧꯔꯤꯅꯦꯍꯦ ꯅꯪꯕꯣ ꯑꯃꯥꯏꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯄꯇꯤ ꯃꯁꯥꯗꯣ ꯑꯗꯨꯛ ꯍꯔꯥꯎꯈꯤꯕꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯗꯥꯡꯅꯤ ꯊꯣꯏꯕꯤꯁꯨ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯁꯥꯌꯣꯟꯕꯁꯨ ꯐ꯭ꯔꯥꯝꯗ ꯆꯠꯇꯗꯨꯅ ꯊꯣꯏꯕꯤꯕꯨ ꯁꯪꯂꯤ ꯄꯇꯤ ꯆꯪꯂꯛꯂꯒ ꯕꯨꯡꯉꯣ ꯃꯧꯁꯤꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯁꯤꯅꯦ ꯑꯍꯣꯏ ꯏꯃꯥ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯏꯃꯥ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯧꯗꯤ ꯊꯅꯝꯃꯨ ꯃꯥꯁꯨ ꯄꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯍꯥꯏ ꯃꯧꯁꯦ ꯊꯕꯛ ꯁꯨꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪ ꯁꯥꯌꯣꯟꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯂꯛꯅꯔꯛꯏ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯊꯕꯛꯁꯤꯡꯗꯣ ꯉꯝꯂꯣꯏꯕ ꯑꯩ ꯏꯊꯟꯗ ꯄꯇꯤꯗꯣ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯥꯌꯣꯟꯕꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯤ ꯃꯣꯏ ꯇꯥꯇꯣꯟꯁꯤꯗꯤꯕ ꯏꯃꯥꯁꯤ ꯁꯥꯎꯈ꯭ꯔꯦ ꯌꯦꯡꯉꯨ ꯍꯦꯛ ꯂꯛꯅꯅꯤꯡꯉꯛꯄ ꯄꯇꯤꯗ ꯊꯑꯣꯏꯀꯤ ꯁꯥꯎꯈ꯭ꯔꯕ꯭ꯔꯥ ꯆꯥꯛ ꯐꯥꯎꯕ ꯆꯥꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯅꯤꯡꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯄꯇꯤ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯄꯇꯤ ꯈꯨꯝꯂꯛꯇꯦ ꯊꯣꯏꯕꯤ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯏꯃꯥ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦ ꯑꯩ ꯆꯠꯂꯣꯏꯕ ꯏꯃꯥ ꯇꯥꯇꯣꯟꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯁꯥꯌꯣꯟꯕꯁꯨ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯊꯣꯏꯕꯤ ꯁꯨꯛꯇꯨꯅ ꯁꯥꯌꯣꯟꯕꯗ ꯌꯦꯡꯂꯛꯏ ꯆꯥꯔꯣꯏ ꯑꯩꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏꯀꯣ ꯍꯌꯦꯡ ꯆꯠꯄ ꯊꯦꯡꯅꯕꯅꯤ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯁꯥꯌꯣꯟꯕꯁꯨ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯇꯧꯔꯛꯏ ꯏꯃꯥ ꯁꯦ ꯑꯩꯅ ꯂꯛꯅꯕꯅꯦꯕ ꯑꯩ ꯏꯊꯟꯇ ꯆꯠꯇꯣꯏꯅꯦꯕ ꯁꯦ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯂꯥꯟꯖꯔꯦꯕ ꯄꯇꯤ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯊꯣꯏꯕꯤꯁꯨ ꯇꯗꯨ ꯃꯅꯦꯝꯗ ꯌꯦꯡꯖꯔꯛꯏ ꯄꯇꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯖꯅ ꯆꯤꯟꯕꯥꯜꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯈꯨꯠꯇꯨ ꯈꯠꯇꯨꯅ ꯊꯣꯏꯕꯤꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯀꯧꯔꯛꯂꯤ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯄꯇꯤ ꯃꯃꯧꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯀꯣꯛꯇ ꯍꯟꯅ ꯅꯥꯟꯊꯕꯤ ꯏꯃꯧꯗꯤ ꯌꯨꯝꯁꯤꯒꯤ ꯇꯁꯦꯡꯂꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯂꯩꯃꯅꯤ ꯏꯃꯧꯒꯤ ꯃꯐꯝꯗ ꯏꯃꯥ ꯃꯥꯏꯊꯤꯔꯦꯅꯦ ꯅꯪꯕꯨ ꯏꯃꯥꯗ ꯋꯥꯔꯧꯕ꯭ꯔꯣ ꯊꯣꯏꯕꯤꯁꯨ ꯀꯞꯂꯣꯏꯒꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯇꯞꯅ ꯑꯩ ꯋꯥꯔꯧꯗꯤꯌꯦ ꯏꯃꯥ ꯑꯩꯅ ꯏꯃꯥꯗ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯅꯃꯧꯅ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯕꯨ ꯌꯦꯡꯅꯤꯡꯈꯤꯕ ꯈꯛꯇꯅꯤ ꯑꯩ ꯏꯃꯥꯗ ꯋꯥꯔꯧꯗꯤꯌꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯅꯤꯡꯈꯤꯕꯅ ꯏꯃꯧꯕꯨ ꯃꯄꯥꯜ ꯊꯣꯡꯗ ꯏꯟꯊꯣꯛꯂꯕꯁꯨ ꯊꯃꯣꯏꯁꯤꯗꯗꯤ ꯅꯪꯕꯨ ꯏꯟꯊꯣꯛꯄ ꯂꯩꯈꯤꯗꯦꯅꯦ ꯉꯁꯤꯗꯤ ꯏꯃꯧꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ
Imau hairui inangdi. Aigi isanine. Yumsigi yumburembine. Sayon baso penjana ani dugi matau yenglagli. Asum namani mamau ani dusu thamoy yu aiba warol singdu haidok na duna harau nungai na laimina ba hawkri. Amaram da lembi do anaba amana kanana duna lairami. Bilasu phana phatrabasu mamau ko banina koichen chen duna honajai. Haujikti lembi su wakal on ba hawraklabani. Manem da mana haikiba mayam do ningsing lubada kapjai. Amuk hana tawre haiduna su thawan da pendana tamjai. Thawan su thabak suduna mamagi mateng pang ba hawrabani. Nongmagi namitani. Achumbagi mamang da mai thiraba bilado ngasidi maral pumba yazaduna patigi thongjinda leplari. Pati su thorakpada bila leptuna leirambadada ngakna yengli. Adubu wadi nganglakti. Bilado taniklaba khonjal da hairuklami. Pati, nang aibu hojik su warau ribra. Warau pham su thoi. Ai khangi. Adubu aigi ngakpi pham thoktraba iral mayam se. Nang amuktadi ngakpiyu. Ai nangi na pham da yamda lankre pati. Ai yamna lankre. Nang aibu ngakpi roidro pati. Ha, aibu ngakpi roidro. Pati sor ama hondok laga. Nang bu kanano. Ai nang kanano haiba masak khangdrene. Angaw bira nangbo. Bila mamay non thatamin lepli kariso haizabadi ngamjadre. Maral lairaba misak amana. Magi maral pumba khangjaduna. Changjarak labada. Ngakpi ba ngamloidaba pati nati ai. Ai warau de nangonda. Yare, lengbikro. Bila upay di leizada tamin mamay du laiduna khong thang ba hawkri. Ita. Bila khonjel du tabuda swai lau khiduna mamay du leiselei. Pati du nokmi. Ita, lao. Nang aibu nungsidrabro. Ai, nangi ita pati du ne. Bila su kamnok tawduna sangsilaga pati bu konsunduna kapjay. Pati su nungaiba apen bagi minokta na pikthalei. Mathamoy duda chawthokna sonjaki. Mani, aigi imaudi mariam seda atang bani. Aigi imaudi sanani. Saktibi aigi imause. Iyum asigi iyum laimani.